ꯑꯍꯤꯡ ꯑꯗꯨꯗ ꯚꯤꯟꯁꯦꯟꯠꯅ ꯌꯨ ꯇꯞꯄꯦꯅ ꯉꯥꯎꯔꯒ ꯇꯨꯝꯊꯈꯤꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯅꯥꯀꯟꯗ ꯏ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯍꯦꯛ ꯎꯔꯨꯕꯗꯒꯤ ꯃꯍꯥꯛꯅ ꯌꯨ ꯉꯥꯎꯔꯝꯕꯒ ꯄꯨꯡꯍꯟꯍꯟꯗꯨꯅ ꯐꯃꯨꯡ ꯅꯥꯀꯟ ꯑꯗꯨꯗ ꯀꯤꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯃꯍꯤꯁꯃꯇꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯣꯡꯅ ꯇꯥꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯗꯨ ꯍꯦꯛ ꯎꯔꯨꯕꯗꯒꯤ ꯃꯁꯥ ꯄꯨꯝꯕ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯂꯕ ꯚꯤꯟꯁꯦꯟꯠꯅ ꯀꯔꯤ ꯇꯧꯒꯗꯒꯦ ꯇꯧꯐꯝ ꯈꯪꯗꯅ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯗꯨꯅ ꯈꯥꯡꯂꯤ꯫ ꯎꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯃꯤꯡ ꯚꯤꯟꯁꯦꯟꯠ ꯑꯗꯨꯒ ꯁꯤꯗꯨꯅ ꯂꯩꯔꯝꯂꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯍꯤꯁꯃꯇꯤ꯫ ꯃꯕꯥꯅꯤ ꯃꯇꯧ ꯀꯔꯝꯅ ꯊꯦꯡꯅꯔꯛꯈꯤ ꯑꯗꯨꯒ ꯊꯧꯗꯣꯛ ꯑꯁꯤꯅ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯋꯥꯔꯤ ꯑꯁꯤ ꯄꯨꯟꯅ ꯇꯥꯔꯒ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯆꯦꯅꯦꯜ ꯑꯁꯤꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛ ꯅꯧꯅ ꯄꯨꯖꯔꯛꯂꯤꯕ ꯃꯨꯚꯤ ꯑꯁꯤꯅ 2023ꯗ ꯔꯤꯂꯤꯖ ꯇꯧꯈꯤꯕ ꯀ꯭ꯔꯥꯏꯝ ꯊ꯭ꯔꯤꯂꯔ ꯀꯦꯇꯦꯒꯣꯔꯤꯒꯤ ꯃꯂꯌꯥꯂꯝ ꯃꯨꯚꯤ ꯄꯨꯜꯂꯤꯃꯥꯗꯥ꯫ ꯃꯨꯚꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯍꯥꯞꯁꯤ ꯈꯔ ꯇꯞꯅ ꯆꯠꯆꯕ ꯇꯥꯔꯕꯁꯨ ꯑꯅꯤꯁꯨꯕ ꯍꯥꯞꯇꯒꯤꯗꯤ ꯏꯃꯣꯁꯟ ꯑꯃꯁꯨꯡ ꯁꯁꯄꯦꯟꯁ ꯌꯥꯝꯅ ꯋꯥꯡꯕ ꯃꯨꯚꯤ ꯑꯃꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯤꯕ ꯅꯨꯃꯤꯠ ꯑꯁꯤ ꯚꯤꯟꯁꯦꯟꯠ ꯍꯥꯏꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯈꯥ ꯇꯥꯕ ꯋꯥꯔꯤ ꯇꯥꯗ꯭ꯔꯤꯉꯩꯗ ꯚꯤꯟꯁꯦꯟꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯃꯤꯟꯅꯁꯤ꯫ ꯚꯤꯟꯁꯦꯟꯠ ꯃꯍꯥꯛꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩ ꯆꯍꯤ 11-12 ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯀꯥꯏꯅꯈꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯄꯥꯗꯤ ꯃꯍꯥꯛ ꯃꯁꯛ ꯈꯪꯍꯧꯗꯦ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯂꯩꯈꯤꯗꯕꯁꯤ ꯋꯥꯈꯜ ꯃꯤꯃꯥꯟꯅꯔꯛꯇꯕ ꯍꯥꯏꯕꯗꯤ ꯉꯥꯎꯔꯛꯄꯗꯒꯤꯅꯤ꯫ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯂꯥꯌꯦꯡꯕꯤꯕꯒꯤ ꯃꯍꯨꯠꯇ ꯏꯃꯨꯡꯗ ꯃꯈꯣꯡ ꯃꯈꯨꯠ ꯌꯣꯜꯂꯤꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯕꯤꯈꯤ꯫ ꯃꯃꯥ ꯑꯉꯥꯎꯕꯤꯒꯤ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯚꯤꯟꯁꯦꯟꯠꯄꯨꯁꯨ ꯋꯥꯈꯜ ꯂꯩꯅ ꯂꯩꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯉꯥꯡꯅꯕꯤꯔꯤ꯫ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯃꯃꯥꯒꯤ ꯑꯗꯨꯒꯨꯝꯕ ꯑꯋꯥꯕ ꯁꯛꯇꯝꯁꯤꯡꯗꯨ ꯎꯍꯧꯕꯅꯤꯅ ꯃꯍꯥꯛꯁꯨ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯋꯥꯈꯜꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔꯗꯤ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯖꯔꯤꯕꯁꯤ ꯃꯌꯥꯝꯅ ꯆꯤꯕꯣꯟ ꯉꯥꯡꯅꯔꯤꯕ ꯃꯃꯥ ꯑꯉꯥꯎꯕꯤꯒꯤ ꯃꯆꯥꯅꯤꯅ ꯃꯍꯥꯛꯁꯨ ꯉꯥꯎꯔꯦ ꯍꯥꯏꯕꯁꯤ ꯇꯁꯦꯡꯅ ꯆꯨꯝꯂꯕ꯭ꯔꯥ ꯍꯥꯏꯅ ꯃꯁꯥ ꯃꯊꯟꯇ ꯆꯤꯡꯅꯖꯔꯕꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯗꯣꯛꯇꯔ ꯎꯅꯗꯨꯅ ꯃꯍꯥꯛꯀꯤ ꯃꯦꯟꯇꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯗꯣꯛꯇꯔ ꯐꯥꯎꯕ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯨꯕ ꯃꯇꯝꯗꯗꯤ ꯗꯣꯛꯇꯔꯅ "ꯅꯪ ꯀꯔꯤꯁꯨ ꯇꯧꯗꯦꯅꯦ ꯚꯤꯟꯁꯦꯟꯠ, ꯀꯔꯤꯁꯨ ꯅꯠꯇꯕꯅ ꯅꯪꯅ ꯍꯦꯟꯅ ꯄꯪꯈꯟꯗ ꯈꯟꯖꯤꯟꯕꯗꯨꯅ ꯍꯌꯦꯡ ꯇꯨꯡꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯍꯜꯂꯛꯀꯗꯧꯔꯤꯕꯅꯤꯅꯦ꯫ ꯑꯗꯨꯒꯤ ꯃꯍꯨꯠ ꯌꯨꯝ ꯀꯩ ꯄꯥꯟꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕ ꯑꯗꯨꯝ ꯍꯣꯠꯅꯧ" ꯍꯥꯏꯗꯨꯅ ꯄꯥꯎꯇꯥꯛ ꯄꯤꯕꯤꯔꯛꯂꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯕ ꯄꯥꯝꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯆꯍꯤ 90 ꯁꯨꯔꯕ ꯄꯥꯈꯪ ꯑꯁꯤꯒꯤ ꯀꯩꯅꯥ ꯑꯣꯏꯒꯗꯧꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯊꯤꯕꯒꯤꯅꯤ꯫ ꯃꯃꯥꯡꯗ ꯂꯨꯍꯣꯡꯅꯕ ꯀꯌꯥꯔꯛ ꯍꯟꯅ ꯁꯤꯟꯈ꯭ꯔꯕꯁꯨ ꯂꯨꯍꯣꯡꯕ ꯃꯥꯏ ꯄꯥꯛꯈꯤꯗꯦ꯫ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯗꯤ ꯃꯍꯥꯛ ꯃꯁꯥ ꯀꯦꯔꯂꯥ ꯄꯨꯂꯤꯁꯇ CPO ꯑꯣꯏꯗꯨꯅ ꯂꯩꯕꯅ ꯃꯍꯥꯛꯅ ꯊꯤꯒꯗꯧꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯊꯕꯛ ꯇꯧꯗ꯭ꯔꯕꯁꯨ ꯌꯥꯏ, ꯊꯕꯛ ꯇꯧꯍꯜꯂꯣꯏ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯄꯥꯅ ꯃꯍꯥꯛꯀꯤꯗꯃꯛ ꯂꯝ ꯌꯥꯝꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯀꯣꯐꯤꯒꯤ ꯑꯆꯧꯕ ꯐꯥꯔꯝ ꯑꯃꯁꯨ ꯂꯩ꯫ ꯃꯗꯨꯗꯒꯤ ꯇꯥꯜꯂꯛꯄ ꯐꯪꯂꯛꯄ ꯄꯩꯁꯥ ꯑꯗꯨꯅ ꯌꯨꯝ ꯄꯨꯕꯒꯤ ꯑꯣꯏꯅꯗꯤ ꯀꯩꯁꯨ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗꯦ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯊꯤꯒꯗꯧꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯊꯕꯛ ꯇꯧꯕꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦ, ꯌꯨꯝ ꯁꯪꯗꯨꯅ ꯑꯗꯨꯃꯛ ꯂꯩꯒꯗꯕꯅꯤ ꯑꯁꯤꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯁꯤ ꯆꯤꯡꯒꯤ ꯅꯥꯄꯣꯝ ꯑꯃꯗ ꯌꯨꯝꯊꯣꯡꯄꯣꯛ ꯑꯣꯏꯅ ꯊꯪꯅꯕꯗ ꯌꯨꯝ ꯑꯃꯠꯇꯁꯨ ꯇꯥꯗꯅ ꯃꯊꯟꯇ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯔꯤꯕ ꯃꯔꯝ ꯑꯃꯅ ꯃꯃꯥ ꯑꯉꯥꯎꯕꯤꯅ ꯄꯣꯛꯄ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯆꯤꯕꯣꯟ ꯉꯥꯡꯅꯕ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯀꯩꯅꯥ ꯊꯤꯕ, ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯊꯤꯕꯗ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯑꯃꯁꯨ ꯑꯣꯏꯍꯜꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯨꯍꯣꯡꯅꯕ ꯀꯌꯥꯔꯛ ꯍꯣꯠꯅꯕꯗ ꯀꯌꯥꯔꯛ ꯍꯟꯅ ꯃꯥꯏꯊꯤꯈ꯭ꯔꯕ ꯃꯇꯨꯡ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯖꯦꯁꯤ ꯀꯧꯏ ꯅꯨꯄꯤ ꯑꯃꯒ ꯃꯍꯥꯛꯀ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅ ꯁꯤꯡꯅꯕ ꯂꯣꯏꯔꯒ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯂꯦꯞꯅꯈꯤꯕꯗꯒꯤ ꯂꯨꯍꯣꯡꯕꯒꯤ ꯊꯕꯛ ꯌꯥꯝꯅ ꯀꯟꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯑꯣꯐꯤꯁꯇꯒꯤ ꯁꯨꯇꯤ ꯂꯧꯊꯣꯛꯂꯒ ꯃꯃꯥꯟꯅꯕ ꯈꯔꯒ ꯃꯌꯨꯝ ꯃꯀꯩ ꯁꯦꯝꯖꯤꯟꯕ ꯑꯗꯨꯒ ꯂꯨꯍꯣꯡꯕꯒꯤ ꯊꯕꯛ ꯊꯧꯔꯝ ꯆꯦꯟꯕ ꯊꯕꯛ ꯌꯥꯝꯅ ꯀꯟꯅ ꯆꯤꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯚꯤꯟꯁꯦꯟꯠꯀꯤ ꯂꯨꯍꯣꯡꯒꯗꯕ ꯅꯣꯡ ꯋꯥꯠꯂꯤꯉꯩꯗ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯀꯀꯥ ꯑꯅꯤꯁꯨ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯗꯨꯅ ꯂꯨꯍꯣꯡꯕꯗꯨ ꯌꯥꯎꯕ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯀꯀꯥ ꯑꯅꯤꯗꯨꯅ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯂꯥꯛꯄꯗ ꯚꯤꯟꯁꯦꯟꯠꯇ ꯒꯤꯐ ꯑꯣꯏꯅ ꯌꯨꯒꯤ ꯕꯣꯇꯜꯁꯤꯡ ꯑꯃꯁꯨꯡ ꯒꯟꯖꯥꯒꯤ ꯆꯨꯔꯨꯞ ꯀꯌꯥ ꯑꯃ ꯄꯤꯔꯤ꯫ ꯒꯟꯖꯥꯅ ꯁꯦꯝꯕ ꯆꯨꯔꯨꯞ 50ꯒꯤ ꯃꯄꯨꯟ ꯑꯃ ꯄꯤꯔꯗꯨꯅ ꯃꯍꯥꯛꯀꯤ ꯀꯀꯥꯗꯨꯅ "ꯚꯤꯟꯁꯦꯟꯠ, ꯑꯩ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕꯗꯤ ꯅꯠꯇꯦ, ꯑꯗꯨ 50ꯁꯤꯃꯗꯤ ꯅꯪ ꯃꯇꯦꯡ ꯑꯣꯏꯅꯕ ꯄꯥꯏꯁꯤꯜꯂꯣ" ꯍꯥꯏꯔꯤ꯫ ꯃꯗꯨꯗ ꯚꯤꯟꯁꯦꯟꯠꯅꯗꯤ ꯃꯍꯥꯛꯀꯤ ꯀꯀꯥꯅ ꯄꯤꯔꯛꯂꯤꯕꯗꯨ ꯄꯩꯁꯥ ꯂꯨꯄꯥ 50,000ꯅꯤ ꯍꯥꯏꯅ ꯈꯟꯖꯔꯨꯕꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯄꯤꯔꯛꯂꯤꯕꯗꯨꯗꯤ ꯒꯟꯖꯥꯒꯤ ꯆꯨꯔꯨꯞ 50 ꯑꯣꯏꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯚꯤꯟꯁꯦꯟꯠꯅ ꯂꯨꯍꯣꯡꯕꯒꯤꯗꯃꯛ ꯄꯩꯁꯥꯒꯤ ꯊꯣꯏꯅ ꯗꯔꯀꯥꯔ ꯑꯣꯏꯕꯗꯤ ꯅꯠꯇꯦ, ꯃꯔꯝꯗꯤ ꯃꯍꯥꯛ ꯃꯁꯥ ꯇꯣꯂꯣꯞ ꯆꯥꯖꯔꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯃꯥꯒꯤꯗꯃꯛ ꯂꯝ ꯌꯥꯝꯅ ꯆꯥꯎꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯀꯣꯐꯤꯒꯤ ꯐꯥꯔꯝ ꯑꯃꯁꯨ ꯂꯩꯕꯅꯤꯅ ꯄꯩꯁꯥꯒꯤ ꯑꯣꯏꯅ ꯊꯣꯏꯗꯣꯛꯅ ꯑꯋꯥꯠꯄ ꯂꯩꯕꯗꯤ ꯅꯠꯇꯦ꯫ ꯃꯍꯥꯛꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯍꯔꯥꯎꯖꯔꯤꯕꯗꯤ ꯍꯟꯖꯤꯟ ꯂꯨꯍꯣꯡꯕ ꯀꯥꯏꯔꯨꯔꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯕꯁꯤꯗ ꯃꯍꯥꯛꯀꯤ ꯀꯀꯥꯁꯤꯡ ꯑꯃꯁꯨꯡ ꯏꯃꯨꯡ ꯃꯅꯨꯡ ꯍꯔꯥꯎ ꯂꯥꯛꯇꯨꯅ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕ ꯑꯁꯤꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯍꯤꯡ ꯈꯔ ꯊꯦꯡꯖꯤꯜꯂꯛꯄꯗꯨꯗ ꯃꯌꯥꯝ ꯄꯨꯟꯅ ꯇꯨꯝꯅꯈ꯭ꯔꯕ ꯃꯇꯨꯡ ꯚꯤꯟꯁꯦꯟꯠꯇꯤ ꯍꯔꯥꯎꯕꯅ ꯑꯍꯤꯡ ꯇꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯑꯍꯤꯡ ꯈꯔ ꯊꯦꯡꯖꯤꯜꯂꯛꯄ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯅ ꯇꯤꯟꯅꯔꯤꯕ ꯑꯗꯨꯒ ꯗꯤꯄꯥꯔꯠꯃꯦꯟꯠꯇꯅ ꯑꯣꯐꯤꯁꯇꯅ ꯃꯍꯥꯛꯀꯤ ꯁꯦꯅꯤꯌꯔ ꯑꯣꯏꯅ ꯂꯩꯔꯤꯕ SI ꯑꯁꯣꯀꯟ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯚꯤꯟꯁꯦꯟꯠꯀꯤ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ "ꯃꯤꯁꯇꯔ ꯕꯣꯔ, ꯅꯪ ꯕꯣꯔ ꯑꯣꯏꯒꯗꯣꯔꯦꯅ ꯑꯍꯤꯡ ꯑꯃꯇ ꯇꯨꯝꯕ ꯌꯥꯗ꯭ꯔꯕ꯭ꯔꯅꯦ?
Otherwise, Nangi Long was a lack of Yagadra Yadra Hypongomdre. Forest Department the Kaina Tokre Heduna, publicity Chalam Libani. Department the Kayado Pazana Paraga, Hanim Hom Namuhan the Tamdino Pam Leduga, Kunjamiam the Mi Solakani Kiva the Gitano Homda, Harper Pam Libani. Aduna Sai Numidang when the gay Tapakwit and Term with the Gyanman Amata Tadre. Kayadu Tandang Wama Kangri Fawadi, Nangi Long Uday, Lapang with the Mandi Hari. Maruta with the Benzena Nan Lacta was announced in the Long Yawala Haludana. Vai, a Yawdravadi, Makoimatan Lapa Paratagani, Long Lamatum, Pulabet, the Pemilion and Lagari. Aduga Sokana Maki Picauda, protection Picadam Lotolaga, Piri, Madu with the Benzena Kainombo, a long wiggy posin and lawyer. Maruta with the Mudabai, City Ahobaginine. Nan long would I, Hayang Yaw Panglarodana, long will lap with the President the Puralge Kanbagini. Benzeki Mamanava S.I.S. Simaminga Sokan, Adu Maki Mamanavasi, Benzina de Yamnux in Ambu and Koje. Asumna, Ambu, Yamata, Tahana Maki, Didu emergency Matam Oivana, Chak Waiva, Power Yadana, Prabhutat Kirami, Market Kibaga, Poliski Zipda, Mike Palaga, Kayaman Nantok Haduna, publicity Lagi. Kunjawe am the Nonga Driva, Yungi Mapan Topegano, Yungi Tong Tono Sing Tong President Lonchilaga, Aying a Duman Lendi or Hydron publicity Lagibani. Adu Bencheti, Mundutab the Kaligumaki, but the Pobide. Asumna, Ahinga do Hokro Matong Matang in a Medicine, Bencheki Longmundumini. Luhongba same Sao Puli Loyaduna, Lona with among Board Party, Charleston Lagi. Harautam, Benchet Amusung Magi, Imung Manungi musing, Teras Mamanga to the photo Naching Makaptuna Kaina Party, Lakpangani. Adubu, Kalu on a dinner with the Luhongba Kaina Party, Lakwi Mota, Bike Tondra Nupani Kaglaga. Vincent Kakani the Kotolaga, Kainado, Nasi Ayu Angan with a Chenkri Hydro Pau Tamladi, Hybidi, Nasiga Targa, Vincent Luhongba, Amukasu Kaigadori. Tasena Hybidi, Mamang Luhongba Kaki Hazerabasu, Asiona, Luhongbagi, Barton Namdana, Barton Tatuna, Luhongi, Mindjona, Terrestone, Chaluba, Amata the Yaudribani. Paudu a Kangudagi, Harry Wapomasi, Vincent the Karam the Tangadagi, Masi Kanbada, Kakani the Matam the Saba Hybid Oi, Adugamar Dana Vincenti, Maki, Court to Taidu, Tauduna. Angba Rose Kitchabunama Pai than a photo capture lady. Hide the Bayadaba Palma, Oibana, Maki Kani, the Prob Sanchilaga photo calio photo cover do Yari photo capanga in the tolo, Yum the Hanero budget, no one the war Aruma hike the wood lay hidden a cautoli. Modu the Vincent Kaka, Kariaru one a photo dum Hanan Kakuzi, Kaka Koyumi photo pun and Kabla or Hidena, photo cover the Mokoi Hunga photo pun and Kaminari. Masi Matung, Kakani do Lala Toduna, Vincent, Power woman lady. Jesse don't see you, Jetki Harine. Ahan with the Vincent, Manga Tariwa home the Tazabungum day. Very, this is Jen Crabber. But the Maki Kakana threat came the leather Vincent, Nangotasano. Review Makakro, Mana de Chamatama TV. Didn't be door, Lambton night be Octavin opinion. Morning I see you, Jen Cribido, there's a second Maligani. Parabani, Nangim the Lalaga Shumatok Todribasi. Review Martin Loibanati, Kakana Nangi the one to be Chamatama TV Hari. Adobo, Maki Kakana, Fanakana, Tim the Labs of Vincent and Tayo Paul Dangi, Yam the Sauna Curry. This is Jengraba. Adudi, I see the Curry Toriba. Longam was to Kaiba Taraba, Natro Haraga, Maki Garigi Nakanda, Vinci and Jesse and a Tariba poster to Segaraga, Maki Bullet Calm the Ribadu, Tauraga Yam the Ping at Kirami, Madu Buda, Maki Kaka Amusung, Lomo Lali Amerikudima Hatua to Maki Matung in another Tannerly. Magi Matodu Hirobadi, Jessica Wimda, Lanta Watak Malu Venedo, Vincetti, Yamna Sound, Mayam the Kai Todu Lalaga Garigadu, Inturam Naga Magi College and Tindra Tono Chinradam Latokre. Magi Kaka Amuso Lomatelo Miamandusu, Vincek Mimna Lalaga Vincetbu, Tong Tindra Goldra Temno Kana Honari. Adabu Vincetti, Mayam the Kori Wangang would Sunta Tadana Kamung at Muktomina Lakre. Matositagi, Vinceki Kakani the Sankilatuna, Tamna Tong Tilaga Vincet, Namutavro, Tongsha Muta Hangune, what you do about the Sanasi, I don't tame no honey. Mother the Vincena, Tongkang Hantolga Kari, Kari Hagabun Ha, no Kari Hagabano, Pelabana Trojity, no in the Takro, Yamato in the Takro, Nasaxin Nuyan, they had a teen and only. Marudagi, Upali Treva, Vinceki Kakani do, Tafong Kandra Mayumda, Hanakinama Torali, Aduga, May Seliva, Angaduda. Hey, decoration may have say, I'm not a token. You know, home say, but home sit at the home that when you have the Turkey. Maduta than the Pamazadusu, decorations in a do at Moktam Pigatra, Tragana, Logtoka Kan with the Matasana Leori. Aduga, Amrum than a marky marok, S.I. Ambudi, Nubimazam, Monkey Bagi, missing guest Lagdana, Maduimaram Nutizin but jelly. Kunjamayam the highway Matunginadi, Nubimazadu, Kaina Chandra Pukrias in Yaduga.
Forest Department ki DFO haibadi Deputy Forest Officer na haibagi matuhinadi madu icham chamna missing case ni nupi masaduna masana yana atopaga chenkiba natragana kanawa kharana mako namduna phabikiba oiramgani nantokiba kaiduga missing case asiga mari karisu leinandi haiduna hairi aduga Police Department ki maikidagi su haibadi SIM bugi wakaldasu nupi masadu kaina chendra pubikhrabani missing case nate haiduna lagiba DFO nupi officer da hairubani adubu DFO dunadi madu haujima haiba yakiroi missing case oirambasu yari banina kara komna tizen ko haiduna magi department kankana bo honari asumna SIM buna kariguma magi duty dagi kitang komtok matam panglabadi magi maru Vincent ki log budu yaruge haina khanjari budu aremba tarami hanadagi kayama nantoki bagi yamna kanna patrolling chalingai tanjada da nipi macha amasu mangre tasena mangkebra natragana kaiduna chenkebra gyanman tadabasina maram oiraga makoi duty amuka yani hankalali aduga amuromdana kamarung da Vincent na thongron chinduna leikibadagi topung khalakduna leidiba using du pangtak takchilami aduga maki kakana piram ganja gi churup singna dusu amaloiga ama pangtak takchilami thokiba thododuna ningba ka haliba ikaiba nanghaliba singna du nisada taina duna nghaktang oibasu pothangan mo honabani adubu madumona maku pothangan mo ngambadi natte oiragliba Vincent ki matawse nungaitaduna maki lomagi thapak kanna chenma yawiriba lekai gi mamanaba aduga light decoration toriba nupa aduga mawani na nungaitaduna Vincent bu thong tinduna namduna hodoli tapong khangdaba ikaiba nangbana manisada tainaduna leriba Vincent tu thong hangtolakma matamda mamit kadung ngaksang ngangno leramme maruda magi mamanaba duna bai nanga toriba sibu karino saidagi koi karimta chadri chakra chatholo chi law hairame adubu Vincent kaisu khumna tuminna dumang kiengduna leri maduda mamanabaduna parene nanga chaktaning dabasu yuena tharusilaw nana kamrunga sum tumina election base ko yam numaite nupi bu ma kaktrane nupi ma chakarbudu chama leri hairubuda Vincent yamna sauna ai nupi chama pamde nupi ama kaktang sumnagi nupi ama kaktang ngasi numita ingona nupi ama piu hairi madu ngamudra ngamoi natra pare adudi haida thong amuk lonsin kare khara phagadna haina hairubabu madulena sauna macha oidna tokpaduda mamanabadu topong khangdaba haibadu oidi aduga amuromdana ambuna patrolling chatlingaida mana lohoma chachagi haina khaliba maki marup Vincent ki lohoma kaibagi paudu phanglami madu tabada ambu sumutha yamna nungaita haibadu oiri masamana mafodla chatningbani adubu duty na chatpa yadabadana maram oiraga phone tawna kanna honajabani adumapu jungle manung aduda network nungaitabadagi phone tawna honabadu mai paklamde wari sanaba phanglamde ashokan gi yamna matha saba langtakna matodu ubada duty punna chamineba CPU sinina sir lohoma kaiba gi wadu yongna matha saba honudeda siningi wahundu tawadu ashokan ha lohomudo amu anyatang kairabudi paine magi lohoma kairalibase masing thingamdrabani aduga hantakisidi lohombam yongna chatlurabani ne ashokan gi duty taminariba timmasida nupi constable ani yauri mahoyani marungdagi amani sini kawi sini haiba nupi asidi Vincent ki lohongnaba thirapada mongonda su Vincent ki proposal laglamlabani aduda mahana yakidabani aduna ni mahana Vincent ki lohongma kaibagi wari tabada khara interested oidibase ashokan gi wari du tabada constable amana sir Vincent ki lohongbagi di sini da phawa hairamlabani da maduda sini na yakidabani hairagli asumna lohongma kaiba numit adugi numit chupa ma kamanungda mathanda thongna chinduna arebani samakai loina chasinduna leiraga numit takra matung Vincent tholaktuna maki bullet du thoduna lagi aduga amuromdana maki marup SI ambu amasung maki teamna patrolling kanna chatuna kayadu maramda publicity kanna pibata natana patrolling su yamna kanna chathari maramadura mi kudimak yaraga di numit tarakpaga mayumna changduna thonglon chanduna leinaba honaringai tanjacheda Vincent masada akiba karisu yaudana bullet adu thoduna iron rod haiba nupadu manakta lagi tasena makidi iron rod haiba nupase su chei khari mondagi maki nupi kaina kibadagi mathanda leiribani Vincent iron rod ngasi numit aingonda nupi mapiu ngasi numit che aigi lohongba kaiba numini aduna nang aingonda ngasi nupi mapiba ngamgodra ngamloida Vincent ki mong matodu ubada iron rod na bai aisu nangona nupi kaina misane nangi awaba ikhangi ngasi numit ai nangi da nupi ma sundoi sodena puduna lake hairi iron rod na haibadu thajaba ngamdabadagi ahingaduda call girl amagi manak fawa yawna chatlurabani adubu Vincent karisu ahenba thabak tawduna adumak handi halakhi mahaki career da mamangda yamna phajaba record laikrabasu Vincent ngasi toribasidi tasena mapunchigi pandam lejadaba kangaunaraba topong khandra misa ama chap manarabani madugi sumatakta yumusung ganja padana thakselobadagi masapumba nisara lahalaba misa ama haibudu oi
Upai leitaduna Vincent maki bullet adu thoduna amuk lakpa matamda jangalgi lambi phaurakpada nupi ama mathanta leptuna gari lakpa ngaiduna lerami. Nupi asi maming Mahismati movie asigi ahobasinda nupi ama siduna lekhiba aduga manakta I taduna lekhibadu nupi asi oigadoribani. Tasena mangidi Mahismati maki gari adu tongno lakpada jangal manungna gari adu yaraktabadagi arakpa miyoy amadagi mateng logi haiduna ngaiduna leramlibani. Tanja charuduna Vincent lakpaduda mahakna khamlaga mahaki wari pumba lebaga loinana manak anakpaduda hotel nataga homestay gumba leirabadi madu phawgadang tenbiramo. Ahinga du lenba yanaba mahum amta pibiyu haiduna Vincent ta haijurabdi. Nupi adu het urubadagi duga mahaki wari du tarubadagi Vincent ki wakalda kariguma amadi aduma khanba hokre. Aduna Mahismatibu anakpada leba hotel nataga homestay da pubagi mohota maki mayamda puduna lagi lambida langna Kai nanthokibagi publicity chatpana maram oiraga numit hek taakibadagi kanasu thongadabani haibadu Mahismati da Vincent leader khangali. Mahismati wayam nganganba kaisu khandaba yamna jolly ba misagamani. Adunabu ahingadra thengnaba amuktasu unati da Vincent li gari maninga tongduna mawona thajaba thamduna homestay amda pubiribani haiduna lakribani. Mahoyanina Vincent ki mem yosilak matamda maise manupa da maklirami. Luhongnabagi decoration yamna nana tawduna welcome haina thaduna lebadu ubada Mahismati di mafam adu yamna pamba haibadu oi. Adugi sumadakta Vincent ki mayum leifam asidi kanagumba lamkoiba lakpa nomanini leiraba miyosing oinadi yamna nungaiba jaga ama haibadusu oigadoribani. Maise mai leirami wadu padu ubada mana manager ni aduga Vincent masamuna general manager ni haina masak taklaga nupadu mamadu yamna kana nare aduna bule adu puduna nang nayumda leluru haiduna thadokirami. Ngasaitan luhongba kaibgi matha aduk sanale nupaduna ahinga duda masak sukang khangdaba nupi among puduna lakpadu ubada maise malagi nupadusu tarang chaturan kai haigadabun haifong khangdana tumina dumang tokre. Madui matong Mahismati na decoration sing adu yenglaga mafam asida kari pungthal leirambagi haina hanglagli. Maduda Vincent ngasi luhongbagi program ama sinbani cancel tawkre. Madu tabada Mahismati di samjan as paisa yamna mangamani da haina sonjari. Masi matong Vincent mahaki kaadu Mahismati da ahing lenaba piri. Aduga Vincent Mahismati da cha natra kopi karamba thakningbagi haina hangbadida Mahismati na kari hujikpui cha thaktoriba yaragadi hida oina khara paige hajilali. Marutabada Vincent thaknaba kadagi angang machugi local wine bottle adu pishale. Aduga Mahismati su bottle adu lawraga yawma thakchalaga quality yamna phai haina hajilali. Mahismati yasumba kaisun na chungdaba yamna dem care oiba matawsi ubada Vincent kaina wakal phattaba amadi aduma khanduna leiribani. Aduna kitchen chakinduna leiramba yugi bottle ama laktokna thakli aduga Magi kakana piramba ganjagi churup singadusu amma lorega amma leptana adumak takchuli. Masigi matong Mahismati na Vincent wasum kraida leibagi haina hanglakpaduda Vincent akoi wasum di mapanda sai manungda leite haidana yumdagi khara labna leiba wasum aduda tinbiri. Aduga wasum dagi mamamai tatolaga khara fresh oina tholakbada mapanda Vincent ganja adu thaklaga adumuk ngaidona lerami. Maduda Mahismati na karigina hojipu toilet mapanda thamlibasibu yum manungda hapkidi leitana haina hanglubaduda Vincent babadi toilet yumanungda hapa pamde aina su pamde aduna mapana dumak thamlibani hari. Tasena makidi Vincent ki luhongnaba kaina tiba matamda kaina phangdabu maram sima ki toilet mapana thammasina su oiri. Maramdi saki kanba jungle ga thangna leiraga toilet na mapana lekibai basi nupi angang singna amamba athengda papan thok matamda yamna problem oiba haibadumadi oiribani. Masigi matong Mahismati maki kada Vincent thinbirame. Maruda Vincent Mahismati ki maramda hangbaduda Mahismati mahak kondongi company amada work tawani. Adubu market team manager do nupi angda karan jam taba miyeng ludabadagi mahak halubagi jail da leibani. Aduga hojina payroll da tholakpani. Aduna ai Kerala se koithoke haina lakbada ngasi nanga thengnaribani haiduna khomli. Mahaki ka tamna chana liri wari do Vincent ki mukokda thoidona changbudi ude. Aduga Vincent tolala matung amukasu yu amasung ganja leptana thakchili. Aduga tandasida maki mamanaba amuna phone tawsilakli nasai makai amuna mangonda phone tawna wanabadu network phangdodana leiribani. Mangonda phone tawsilaga mamanaba amuna bai nang mathayamna sagano kaisu yana khanjalugano. Ai duty tawbagi lakpa yadadana tawbani hek nantopaga nangina nakta yamna thuna lakke hairagli. Adubu madui ona tainabada Vincent kaisu kande bai ai kaisu tawde ai nupi ma pangle haina haijalali. Madu tabada ambudi ngakpana loire. Kari nupi ma panglaba kadadagi kanano haina hanglakpaduda Vincent aisu kangde bai swaidagi nate arapa sardagi ne hari. Makatana wari sanagadabadu Mahismati na kaurupadagi phone da dumak thangkre. Madu tabada ambudu momontoraga magi chamineba CPU duda
Itaudo luhongba kaire haibi wani nupi ba phangne hairine panadum pare magi mata sabado khara phajaragani hairi nupani duna sanani waridu CPU sinidi yamna hainadaba haibudu oiri aduga magi sabomsi sounding makalakpagumba phawbagumna su uri maramanduna constable sinina SI ashokan da onchindra sir wahonda tolibudo immoral trafficking natragana for sex oigadoribani sarna matam chana thingbiyo natrabadi hayeng tungda problem tholakani haijari adubu SI ashokan di sinina harewa wahomadu karisu toidona kanjalude aduga mahanga maki marup Vincent pusu yamna thajai aduna kari Vincent ma adum tawgadoriba nupi duna holilalabadi khangde Vincent adi aduma tabadi sungtok torwe hairi masi matung Mahismati amasung Vincent paminandra wari sanade maduda Mahismati na Vincent nasi luhongba kaibu nangi natra ai luhongbai baton uri hairi madu tawda Vincent tu chakpom kara hanjale aduga nasai makai yu amasung ganja pangtak tak takchilibadudi haiba tholosi thokbana oiramgani haibadu Mahismati hojikti gyan tare aduna Vincent bu themjin beb oina nang matha kaichu saganuda nupi bu ma matumdrane tungda kaya ama laki gani hari adubu Vincent adi ai atopa nupi amata pam ai nang oina pami nang oina engonda luhongbiro hari madutawada Mahismati sapong kara handali adubu masana control tawjaraga nang yu ngawon kare ngasi wai sanaba yaroi fajana potharo hari aduga tanjasida kanagumba amana Vincent bu kawrappadagi mapan thoktuna yenglu matamda laklibase iron rod haiba nupa adu oiduna leramki aduga Vincent da onchanduna Vincent nangi damang ina ngasi toribase asigumna ai kanagumba amatagi mating tawkidribani nangi damang ina nupi ma puduna laklabani farm house lewe bike tonga hita chatlase hairi adu Vincent di yungawna masapum damo pomhai hairaga ai nupi ga amata pamjadri hairani maduda Vincent ta kadi wathiga tawranu ahinga tembusida nangi da nupi du thogani yana pulaga nangna kari nangang libu hoji mochata bayar chachi law haidna mukut paidna chinge tawuda Vincent ka mabani mongnarabi maduda ainero na Vincent ka onchina bakanaro yungawmana matomona amuda khangdre ai itomda budu pain tejarabni haidna matanda murum chondra chakre masigi matung ganjale churu adu amugasu loktoktuna chamlaga tanga thana maki yemda amuk changchilali aduga Mahismati ne hebliba kadra changchinduna yenglo matamdadi Mahismati tumna naba firon selaga Manakongda earpiece tinsalaga isai thadana monda yamna nungaina lehiptuna lerame madu urubadagi Vincent masana masago control tawang ngamjadabadagi Mahismati gi manaka changchinduna maki makut pairuri matawduda Mahismati khara kibu pawdra matung hantokna honajabane adubu Vincent mako konchinduna phataba thabak tawnana honari masigi ek matan sindana jungle da nupi gi asiba hakchang ama tadna lerambadu SI ashokan amusung magi kamuna yengshili masigi matung Vincent gyan tadna hogalaku matamda mahmudra kanasu leramde maramadura magna torchlight paidna Mahismati karare chakrabagi haidna koiti thirakle yum manung amusung mapana toktuna koiti thiru matung Mahismati tiba phangdabadagi magi kaduna amuk changchilapu matamdadi magi phamungi nakanda I tadna lebadu urakli Madhe ubadagidi mak pakatra loi pakana tamna changchinduna yenglo matamnadi phamung nakanda Mahismati gi hakchang tadra leiri aduga manak adugi leimai aduna ina pungang nangmo makai leiri madhe urubadagi Vincent maki yumgi thongadu lonchinlaga kari tawgadamo tapong kangdabagi mathai yamna sari aduga amromdana SI ashokan amusung maki kangmuna phangliba nupi asiba hakchang adu yengchinmo matamda kaina hatpa oigani haiduna confirm tawba ngamli aduga tanja asimaktada ambuda Vincent phone toksilalaga bhai ai lere bhai aina nangon haiba nupido ma siri haitilangni adubu tanja asida day phone lakchinbana maram oiraga wari makhatana fajana sanadabida ambuda bhai ai ngalaga phone adu toroke haraga kudakta phone adu mak thamkre ngake mawangda yumsung tanja gi nisana pongong ngorom lo Vincent tu hojik kari tawgadabno topong khangdana mathayam na sari nisang loinamak chari bhaibudu oire aduga ngaki matungda ambuna nakanda thoktuna Vincent amona phone torga bai nanuje haibu kadino haina hangbuda bai ai mathayam sare aina haibu nupido ma aina hatokre hairane marutabada ambuna yare bai wati tawranu nayu taptaba ki thakchilaga nakui kagana piramang ganja ga ngausilaga engonda nisamu khaijalaga no jungle manungdana kaina koyot ole aduga somdana nangna mu nisamu khaijalaga no hairiga phone adu thamkre Chidaba tanjasida mana khwaidagi thajaba mahaki mamanamarasu maki wadu tabiraktabadagi Vincent mathayamna sana topong khangana ngahak leramlaga upai leraktabadagi mayumi nakan kra chatolaga komuma tawwa horagli maki wakalda asibakchang adu komunda phunduna thamkragi haina khanbagini asumna komadu tawwa loiraga komadugi manungda phamduna mama kauduna kapli kai tawgaduna topong khangtabadagi manga toriba thabakse aranbani haina khaladuna SP da phone tawsali kamna SP da phone tawraga sir aigi mi Vincent Scaria
10 mile Amrapurda ai yum leibani sir. Aina nupi ma hatlure sir. Ai bu phabiru law haidana phone tawsanjari. Phone adu thangkura matung komodi manungda mahak ngahak kaftuna leramroga yumda mu changsilaktuna mahaki kaadu yenglu matandati yamna ngakpa mawongda hakchang adu leramdre. Madudagi Vincent kangada paktaduna yengmudasu leitabadagi Mahismati bu amu koiti thiba horokle. Mapana thokduna torchlight kaftuna thiba matandasu Mahismati thiba phangdabadagi upai lertaduna mak amuda mo phone tawsilakli. Ambuda phone tawsilaga bai aina hai hakchangdu leramdre hari. Marutawada ambudi sounding wamasong mata sabana loirabane. Karino nang ngangali basu. Hudikta nang nupi ma lakli haina madaine. Adagi siriam hwai hojina hakchangdu leitriam hwai. Ingonda asem bayo nang ngasi dusaki am chasalurabage. Manuda Vincent bai ai su kangdi bai. Aina SP da phone toroga I Iran chu yajakrabani hari. Mahapapi karino nang SP da phone tororibo hairubabu. Vincent tu wa makata dana phone adumak thamkre. ashokan nang ngangnariba singdu maningda phamliba sini su loina taribani aduna sini na sir su khanglibaduni mahmonda kariguma kharadi thoklabani rupido mahmonda huichu leramgani hoji akoina kariguma khar tahoudrabadi asi bakchang amaga su lawba chanaba sungoi choina targani sir haijilangli maduda ashokan chu tawpong khangdribani adubu sini gi yamna pakatba matau du khara phathaberaga sini nang mathamna sagano ai phone tawgi hairi adubu magi pahumadura sini na penbadi nati aduga tanja simukta da SP na ashokan da phone tawsulali maduda ashokan sir Vincent khangi sir ai gi manabane kaisu tawbana te sir magi ngasi luhongba kaibane aduna yu ngauduna tawibani haijali sir aina thokpa dum tawge sir mata sabigano ai yengkhanjarage sir hariga phone du thamkre to chenamagidi busu kai tholibuno khangbadi natabane mata saibani adumapu SP hailibadu control tobu sajinaduna mani yengsilage hari karigumba thoklamba tarabasu man hana chatlabadi magi mamanabudagi mateng khajikta oibasu pangmang maduribani Amarom Vincent Mahismati bu thiba letri maki yungi mapanda koi chatuna torchlight kaftuna koiti thiro matamdadi mongsong manungda kayedu letuna leibadu uri adumapu kayeduna Vincent munna yengnamnaga maning handuna tumina adumak chatkre Mahismati karomda chatkraba kayeduna chabo oigadoribra natragana Vincent Mahismati bu tasena hatokabra tunumasi pakum movie si wari si loislako phawa taraga khaminersi Kayedu tasingna magi mamit muna uzarabasu Vincent akiba tuduna phawrubadi natte adubu thokliba thodok asi kaino gyan tasilaktabadana tana kai tawdagi khanpam khanglaktabadagi maki mangonda thariba sofa aduda hiptabadagi ahing adu tumthakirami matangi ayuk nongalakpada ambu amasung magi kangbusu Vincent kemyum yoksulali makoin hek yoksulakpaga purple changchenduna yengmu matamda Vincent maki mangongi sofa da tumduna lerambaduda Vincent bu ambuna hawdokli Mamit pali hawgal Vincent nang naiba nupidu kadai leibagi haina hangwadada ingit tawduna yumanunga leibani harakpadagi makoi lenamak yumanunga changchenduna karaida nupidu leibano haina koiti thiri adubu makoi mayam lakminabadagi manungda CPO sinidi yumanunga changduna thibagi mahutta ngarang ahing kai lakiba chingkep nakan aduda thoktuna yengluri makoi mayam changduna koiti thiribasu kanamatana Mahismati thengnakhide ukide adudasu natana kanaguma nupi ama laklami haibagi khudam changnama amatasu phangba leite Aduga lakminareba nupi concept aduna sinida Vincent se marabak thirabani luhongba kyaragana kaikrabani adubu hantake luhongba sidadi numikal leptana bartonga namlaga terrace fawba luhongbani haina chatluraga kairibani ne aina tabada maki mamandasu kok bera khara lei haina takine concept aduna wahmonda sinida tamdana hairamlebagi maramsu sinida Vincent ki luhongbai proposal han laklambagini aduga haiwa thotoksing asi loina yengluraga aduga Vincent na tawleba matawsi yengluraga di sinisu wakalda kariuma amadi khanbagumna uri masi matung ambuna Vincent pumaki kada pusalaga kadaino haiba nang haiba dupidubo bai nangsu police oi nong tang khalaga yo uriwa kudam changdam chingasi da ngarang nupi ma laklami haibagi kari kudam phangbagini nangna matha saribani haiduna yu taptana thakchanbagi nangi wakalduda panghanda khalibani kanamata laklamba natene wakaldo khara chawthuna hingmatam nangi damo akoi asugam leiribasidi wakaldu chawthokju makai asugma thodok kyama thokigani nang gyan tawni bai chalo hojibun nakokto ising aing mahapo nakongju ising aing mun chamto aduga nangi ni sadu khara hangadawani adu da laidi hayemo office law aduga nangi suti do cancel toroga duty join to gyan tarbai na haise adubu ambuna na saidi ngang chalibasingsi Vincent ke makokta thudonga changmadi nate hoi bai haraga mangaktamak nomduna leiribani aduga tanja asida constable sini chaladuna sir SP na magu puro haiduna pau pire haidun tamnari madu ek tabadi phare nokoi mapana ngairamu haraga binchi da mo onchindra ina haibasi gyan tarabra ina haribase asika khungadabani atoba hek haraglaba nang phatti haiganu hairi
aduga chalamdaida amuna Vincida vai aina haibudamata kaunu nangna pakhan khanjam ngaqtani ai charage ko office thengnasi haiduna kaadagi thokraga yumgi mupandagi SP da phone tawduna sir ai spot lejare sir ai padana yingchinjare aina ngarang haijabuduni magi luhongba kaibudu da thawai nuai taduna yu khara yamna thakchalubagi ngawduna tawribani sir nate kanaso lamde sir ai padana check tawjare haiduna report pikhali masigi matungdana Vincent maki doctor adu unaduna toki wa thododugi matangda wari pumali don tahali maruda doctor na nangna unai hariba Mahismati Emily Jairam haba misil leitine Google da tibasu magi details amata phangba ngamde Vincent nangna hariba nupi sidi Google na pawa tiba ngamdabani archingwa minatine maruda Vincent tu makoi marangi chom muge sir mayamna kanamda thadadrabasu aina thade sir aina ukibani manasu ukibani haiduna Numit aduda manager sakiba mai se manupada khudomit thinduna hairi maruda nupadadi ui haina khumchira udi haina khumchira gyan taduna tarang chatuna leiri maruda doctor aduna namhai tawduna manasu udi haina khalo sungu udrawa sulak lakida midu manumda khalaga nang kari tawge habano hojik phawa makhata na kremta hayak tawa natro aduna nupiduna nangi mathata legal action amata lawge na khandabani nangsu aduguma thodoma thokya basi kautolone tasena makidi Vincent numit lo thokiwa thodo aduna maram moiraga asukui matamasi haiba thodo kawung ngamdana wakal phomong aduna leiribani make wakalda numit aduda Mahismati da mana phataba thabak tawki aduga Mahismati shokna tara matung lona chenkibani haiduna khallibani haibadi maana Mahismati gi mathakta ngakpiba ngamlani da maranama langchakre haiduna matanda aranba phawjaduna awaba khangduna leiribani Vincent gi wakal pumba khangliba doctor aduna nangsu adu kautholone bhai tungi punji khalaga wakan nungaina himwat tamlo haidana pautak piri adubu phanayamna hairabasu Vincent tungna thokiba thodo asengwa oigera natabu oigera kauthopa ngamdribani mangna hojik pawnlibasi tasengna crime adu thokiba oirabadi mak masana maral jajaba natragana Mahismati bhamda manga lale haina haijabaduni adumapu luribadi numit adugi matong Mahismati amuhuna ukidri tasengna prithvi asida Mahismati kawanupi ama leibra haibadusu khangba ngamdribani wakal asina maram oiraga Vincent makhatana maki thabok phawa join tawang ngamdaduna suti lauraga isorgi khubam kya chatuna lai khuramduna magi puning santi phangnam honari asumna tites nalam na chatuna lai khuram laningaida mangonda nupi police officer amana phone tawsulalaga ambalabal di Vincent Scaria obirabra maruda Vincent hoi mane hane khumli maruda nupi officer adura makhata aduna nange against case am lagine nang hojik kadai delibage maruda Vincent ma hojik balen kaninda lei haine khumli aduga manguningdana hariba case asi Mahismati na tarokpa oidani haine khallibani maruda nupi officer aduna makhata aduna nani mo jaganda leiribusu kaisu kaide yamna tuna lalga police station da surrender yariba makai thuna tawbi nange against case file tarolibasi Mahismati Jairam kawi haine hairakli somsibo police officer na tabro police ama oreka dugum le chatba maruda Vincent masagi maral jajaraduna pani madam ai surrender tawjage kadaida karamba station na laktaw haibano maruda haibiu haidi maruda fare adudi nang hayeng paranthum para police station na lau hairagli adubu hariba station asidi Vincent thabak tawduna posting taduna leba station aduni aduga nauna paranthum para da lau haiduna phone paik leba pi asidi hani police officer aduna te konjala du hek tabada Vincent phone paik leba pi si Mahismati ne ba khangladuna yamna harauna ai yajare ai gi irandu isana yajare hana khumli tasena maki so ani subada phone paik leba pi si Mahismati ne sari ango wama selaga nang dandidi phangum thokpani ne adubu aina nahan makai nangi dandi se kari pige dabuna khanbang khangduna leibani hairli maruda Vincent aigi irangi matungina dandi phangum toi ingonda piningba iran pibiu hari maruda Mahismati na nangbo ahinga da kai thoki be khangjabrane maruda Vincent ahinga da thoki wa thodosing do amata thoi da ngangtani marugi na ai lale haina haijari harali maruda Mahismati na makata dra nang kai su khangdene kai thoki buno khanglabo nanga adumna mathata na leigadrane karigumba ahinga da phataba thabak nangna karigumba tawramba tarabadi kudak aduda aina nangbo hatok langadubni hari nangdi nasawa leng mangamda ba yu ngawda wantaduna tahawraga adubu nangi matodo amu hogalaga karan tarakani khanbadagi aina drama adu tokibani asena makidi Vincent ahinga da Mahismati da phataba thabak chatage tawumi ko aduda yu ngawmadagi ma wantagibani aduga amung gyan lalaga phataba thabak tawgi amung tawlabadi haiduna Mahismati na yu angangudo haidolaga mak chena bas haduna leki masi matung Vincent gyan lalaga yamna pakhatba matodo ubadagi ana ambuda phone toringaida Mahismati mahmondo thadokna lona chakiba oirami wari sindu loina tara matung Vincent yamna harauna aduna haibadai ai kemta tawkide ko ai kemta lande natra
Kari, yu ngawra nakong pawo thangmo ngamdraba nangna kari tawbo ngangadoriba. Nahandagi nangna matha saribodo, madu nangna khangyo phatta wakadagi dandini hairagli. Matangi chundana Mahismati na phone thangkura matong police officer aduna Mahismati da nang drama dukra hemankre. Nupa adi pangpang jaw mali, yamnu chu pakatmo mali hairagli. Kari gumbo phone number do trace toruga, sida amuk thipa laklawadi hairi. Tasay naman kiti Mahismati na huju layabasi jail manungdani mahaka Vincent ka unakibadu mahang na jail da layna parole tholakpa matamda unakibani. Matang asida parole haribasi jail da mihat taduna layriba miyoysingna jail manungda afaba thaba ngaka tawwa afaba lamchat chatpadagi matam kara mapanda thokpagi chance phangmadu parole kawi. Aigi mamangi video yengbibai chilinawsingnadi parole ni matangda sungkoi soidana khangbiramlagani. Aduga Mahismati na jail da layribagi maramna mahak hana condom company ma thabak tawduna laybani. Adubo magi boss adudi nupi angana karanya mataba lamchat ludo misak oibagi magi boss adubo halubagi mihat taduna layribani. Mahangna payroll tholakpa jail da laybagi wari pumba engaduda mahangna Vincent tabudi libudi lijakibani adubo yu ngawon mana maramorega Vincent madu ningsingwa ngawkidabani. Aduga Vincent da phone torakiba nupi police aduna madugi jailer ni. Mahismati na mangonda Vincent ke maramda wari pumba lira matung Vincent na matha saranggadoba adugi khallaga phone amuk taraktuna asengba thokiba sodosing adu loina haidokpiribani. Aduga tanjasida Vincent na jailer adugi phone da phone amuna tawsilagli aduga ngaiko ai kenomta hayoge nang address tom photo piho ai yumgi ahalaman puraga luhongbagi haina singnabu lakke haijulagli. Madu tabada Mahismati mabuning karan nusibo phawri adubo madugi maramdai khalakige. Nupi ama ubaga hekta luhongba wakan hana khandano toilet to yumda hana sako. Nupi angangsingni mapanda toilet to wachatpache yamna kinabani hari. Madu tabada Vincent sumawon toraga mangi yumanunga toilet saragi hari. Asumna ahingamda thokiwa thodoksinga du mayamnadi Vincent yu ngawmadagi maki wakalda panghanda khandanmani haina khankibani. Aduga todo odu thoki habagi pramanchu mangna pipa ngamkidi adugi sumatakta kariguma todo oduna tasenga tholamba tarabadi mahaksu crime satakhiba criminal ama haibadu oigadoribani. Tasengbat wari pumnama khanglamatong mahak maran kaisul leiti gyan tarakpadagi Vincent harawwana ngangkhoi leitraduna apikpa ngang macha amagomna samudragi athen meisengda chendra chong takiri. Masigi matangki sindana Vincent magi kamanungda mapi maron loisinduna kadaidano ama tananama sem sari aduga Pondana ambuga wari sana sandura nangsu amuta lakpa yai bai. Promotion he kaki wadagi amuta pazana unabu pangdrine. Maduda ambuna aduda laidini nangdo karandi tadi tabani he. Aine luhongbi badagi nang gyandi taraf natro bai. Maduna haibadi kyaragana luhongma kairo matong Vincent hojik luhongduna gyan tana laire. Aduga mayumanunga sariba toilet adara hananan tinduna magi nupi bu kauri. Masi matong beg ama yaladana Vincent mayungi mapana tolokna magi nupi tolok ngairi aduga ngahaki matongda magi nupi su yungi thong lonchin lamnaga tolokle. Mayam punona ngasai makai khawrangna ngairiba wangi pakum Vincent ki nupi se atei kanasu nati. Maka department punminariba constable sinini. Aduga sinina tolemrunga leire khangna thong pangthana thilibudu karigino haina isau lani tanjaduda Vincent ki phone do handina miskol pisalagli. Maduda Vincent kanano ni hojita miskol pangpi de piri basi waina matana sondaraga phone tawge tawbududa sinina yamna sauna. Pedoi oirongani e nangi Mahismati habi hingsabido sungoi soina oirongani hairi. Aduga Vincent phone taru matamdadi miskol piraglibu nupa adu iron rod oiduna liramki. Wari pumma khanglibanina sinishu phone hek tawrokpaga magi mapureba Vincent bu kambanjaribani nupi haibasidi asi ngaktani. Asumna nungaibana poloiba movie asi wari si matang asil loisinjare. Matangi video ma purakti fawagi oina kani yatam nijari hayum sidaba.